ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯔꯨꯆꯤꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯂꯥꯏꯅꯤꯡꯕꯒꯤ ꯁꯥ ꯐꯪꯂꯕ ꯔꯥꯖꯀꯨꯃꯥꯔ ꯑꯍꯨꯝ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯤ ꯄꯦꯄꯦꯠ ꯊꯣꯛꯆꯣ꯫ ꯃꯃꯥꯡꯉꯩꯒꯤ ꯃꯇꯝꯒꯤ ꯋꯥꯔꯤꯅꯤ꯫ ꯆꯥꯎꯔꯕ ꯂꯩꯕꯥꯛ ꯑꯃꯗ ꯄꯥꯏꯈꯣꯝꯕꯅ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯄꯥꯜꯂꯤꯉꯩꯒꯤ ꯃꯇꯝꯒꯤꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯅꯤꯡꯊꯧ ꯄꯥꯏꯈꯣꯝꯕꯗꯒꯤ ꯍꯦꯟꯕ ꯈꯨꯀꯟ ꯄꯥꯡꯒꯟꯕ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯕ ꯌꯥꯏ꯫ ꯂꯟ ꯊꯨꯝ ꯍꯤꯔꯥꯃꯅꯤ ꯃꯨꯛꯇꯥ ꯈꯨꯗꯤꯡꯃꯛꯇ ꯃꯥꯕꯨ ꯉꯝꯕꯤꯅꯕ ꯀꯅꯥ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯂꯩꯕꯥꯛꯅ ꯃꯌꯥꯝꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯍꯦꯟꯕꯅ ꯌꯦꯛꯅꯕ ꯂꯩꯕꯥꯛ ꯀꯌꯥꯗꯤ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯂꯩꯔꯝꯃꯤ꯫ ꯃꯤꯀꯨꯞꯀꯥꯡꯗ ꯃꯥꯕꯨ ꯌꯦꯡꯁꯤꯟꯕꯤꯅꯕ ꯃꯤꯅ ꯀꯥꯆꯤꯟ ꯀꯣꯌꯥ ꯊꯨꯡꯅ ꯂꯩ ꯍꯥꯏꯕꯗꯨꯅꯤ꯫ ꯉꯁꯤꯃꯛꯁꯨꯅꯤ꯫ ꯂꯥꯟꯃꯤ ꯑꯃ ꯇꯍꯥ ꯃꯍꯥꯛꯀꯤ ꯃꯥꯡꯗ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯄꯥꯎ ꯇꯝꯂꯔꯤ꯫ ꯏꯅꯤꯡꯊꯧ, ꯑꯋꯥꯡ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯏꯕꯣꯆꯧꯕꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥꯡ ꯊꯪꯕ ꯂꯝꯒꯤ ꯑꯔꯣꯏꯕ ꯁꯔꯨꯛ ꯑꯗꯣ ꯃꯈꯣꯏꯒꯤ ꯂꯝꯒ ꯇꯥꯏꯅꯗꯨꯅ ꯂꯩꯕ ꯈꯨꯜ 5-6ꯇ ꯃꯍꯥꯛꯀꯤꯅꯦ ꯌꯥꯝꯂꯕ ꯂꯥꯟꯃꯤ ꯇꯦꯡꯒꯣꯟ ꯀꯌꯥ ꯄꯨꯔꯛꯇꯨꯅ ꯈꯨꯟꯖꯥꯁꯤꯡꯗ ꯂꯥꯟꯗꯥꯔꯤ꯫ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯅꯨꯄꯤ ꯑꯉꯥꯡ ꯀꯌా ꯐꯥꯗꯨꯅ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛ ꯇꯝꯅ ꯄꯨꯈ꯭ꯔꯦ꯫ ꯑꯁꯣꯟ ꯑꯅꯥ ꯀꯌꯥ ꯊꯋꯥꯏ ꯊꯥꯈ꯭ꯔꯦ꯫ ꯈꯨꯜꯁꯤꯡꯗꯁꯨ ꯃꯈꯣꯏꯅ ꯃꯩ ꯊꯥꯕ ꯍꯧꯈ꯭ꯔꯦ꯫ ꯈꯨꯟꯖꯥꯁꯤꯡꯁꯨ ꯊꯋꯥꯏꯗꯕꯨ ꯍꯤꯡꯅꯔꯕꯗꯤ ꯍꯥꯏꯗꯅ ꯃꯀꯩ ꯁꯂꯥꯏ ꯈꯪꯗ ꯆꯦꯟꯅꯈ꯭ꯔꯦ꯫ ꯍꯥꯏꯔꯛꯂꯤꯕ ꯋꯥꯁꯦ ꯇꯥꯕꯗ ꯅꯤꯡꯊꯧ ꯄꯥꯏꯈꯣꯝꯕꯗꯣ ꯃꯃꯤꯠ ꯃꯅꯥꯗꯣ ꯈꯪꯁꯤꯡ ꯍꯦꯛ ꯁꯤꯡꯏ꯫ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯁꯥꯎꯅ ꯈꯣꯟꯖꯦꯜꯗ ꯍꯧꯔꯞꯅ ꯍꯥꯏꯔꯤ꯫ ꯀꯔꯤ ꯍꯥꯏꯕ ꯂꯥꯟꯃꯤ? ꯀꯅꯥ ꯂꯩ? ꯍꯧꯖꯤꯛꯃꯛ ꯂꯥꯟꯒꯤ ꯊꯧꯔꯥꯡ ꯇꯧ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯄꯥꯏꯈꯣꯝꯕꯗꯣ ꯈꯨꯗꯛꯇ ꯂꯥꯟꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯏ꯫ ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯅꯤꯡꯊꯧ ꯄꯥꯏꯈꯣꯝꯕꯅ ꯑꯋꯥꯡ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯏꯕꯣꯆꯧꯕ ꯑꯗꯣ ꯇꯝꯊꯤꯅ ꯃꯥꯏꯊꯤꯕ ꯄꯤꯈ꯭ꯔꯦ꯫ ꯃꯥꯒꯤ ꯂꯩꯕꯥꯛꯄꯨꯁꯨ ꯃꯍꯥꯛꯅ ꯂꯧꯁꯤꯟꯈ꯭ꯔꯦ꯫ ꯃꯤꯒꯤ ꯂꯩꯕꯥꯛꯄꯨ ꯃꯤꯇꯥꯔꯨꯕ ꯀꯔꯥꯝ ꯆꯥꯎꯕ ꯅꯤꯡꯊꯧ ꯏꯕꯣꯆꯧꯕ ꯑꯗꯣ ꯀꯥꯏꯅꯊꯪꯗ ꯅꯤꯡꯊꯧ ꯄꯥꯏꯈꯣꯝꯕꯒꯤ ꯃꯈꯨꯠꯇ ꯃꯥꯏꯊꯤꯈꯤ꯫ ꯅꯤꯡꯊꯧ ꯄꯥꯏꯈꯣꯝꯕꯒꯤ ꯀꯣꯅꯨꯡꯗꯅꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯥꯟ ꯉꯝꯕꯒꯤ ꯍꯔꯥꯎ ꯇꯌꯥꯝꯕ ꯐꯣꯡꯗꯣꯛꯅꯔꯤ꯫ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯑꯣꯏꯅ ꯍꯩꯔꯕ ꯁꯩꯁꯛꯄꯁꯤꯡꯅ ꯅꯨꯡꯁꯤꯔꯕ ꯈꯣꯏꯊꯨꯝꯂꯕ ꯁꯨꯔꯗ ꯄꯨꯝꯅꯃꯛꯄꯨ ꯁꯨꯝꯍꯠꯂꯒꯦ ꯃꯇꯥꯒꯨꯝ ꯏꯁꯩ ꯁꯛꯂꯤ꯫ ꯖꯒꯣꯏ ꯁꯥꯕ ꯀꯌꯥꯁꯨ ꯊꯦꯛꯅ ꯈꯣꯏꯅ ꯖꯒꯣꯏ ꯁꯥꯊꯦꯛ ꯇꯝꯂꯤ꯫ ꯆꯩꯔꯛ ꯑꯁꯤꯗ ꯃꯟꯇ꯭ꯔꯤ ꯑꯃꯅ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯄꯥꯏꯈꯣꯝꯕꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯤ꯫ ꯏꯅꯤꯡꯊꯧꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯣꯏꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯆꯥꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯌꯦꯡꯕꯤꯌꯨ ꯏꯅꯤꯡꯊꯧꯁꯨ꯫ ꯏꯅꯤꯡꯊꯧꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯍꯦꯛ ꯅꯤꯡꯊꯧ ꯑꯣꯏꯅ ꯄꯥꯜꯂꯛꯄꯗꯒꯤ ꯉꯁꯤ ꯐꯥꯎꯕꯗ ꯆꯥꯎꯈꯠꯄ ꯃꯥꯏ ꯄꯥꯛꯄꯒꯤ ꯃꯃꯤꯗꯅꯤ ꯎꯔꯤꯕ꯫ ꯃꯥꯏꯊꯤꯕꯒꯤ ꯃꯁꯛ ꯑꯩꯈꯣꯏꯅ ꯎꯗ꯭ꯔꯤ꯫ ꯍꯤꯔꯝ ꯈꯨꯗꯤꯡꯗ ꯃꯀꯣꯛꯇ ꯊꯣꯡꯕꯅꯤ꯫ ꯉꯁꯤꯁꯨꯅꯤ ꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯏꯕꯣꯆꯧꯕꯗꯣ ꯏꯅꯤꯡꯊꯧꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯇꯝꯊꯤꯅ ꯃꯥꯏꯊꯤꯕ ꯄꯤꯈꯤꯕ꯫ ꯑꯁꯨꯝꯅ ꯈꯣꯟꯖꯦꯜꯗ ꯍꯧꯅ ꯅꯣꯛꯂꯒ ꯃꯥꯅꯤ, ꯌꯦꯡꯕꯗ ꯀꯌꯥꯗꯤ ꯅꯨꯡꯉꯥꯏꯔꯤ꯫ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯏꯅꯤꯡꯊꯧꯒꯤ ꯃꯇꯧ ꯎꯕꯗ ꯄꯥꯈꯠꯇꯨꯅ ꯀꯤꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯟꯕꯗꯣ꯫ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯅꯤꯡꯊꯧ ꯏꯕꯣꯆꯧꯕ ꯍꯥꯏꯗꯨꯅ ꯑꯍꯥꯟꯕꯗꯗꯤ ꯃꯈꯛꯎꯒꯗꯣ ꯄꯣꯡꯂꯗꯅ ꯏꯅꯤꯡꯊꯧꯕꯨ ꯍꯥꯠꯀꯅꯤ ꯀꯥꯏꯅ ꯍꯥꯏꯔꯝꯂꯒ ꯇꯨꯡꯗꯗꯤ ꯏꯅꯤꯡꯊꯧꯒꯤ ꯑꯁꯥꯎꯕ ꯃꯇꯧꯗꯣ ꯂꯥꯟꯃꯤ ꯃꯊꯪ ꯏꯅꯤꯡꯊꯧꯒꯤ ꯈꯨꯠꯇ ꯊꯋꯥꯏ ꯊꯥꯕ ꯍꯧꯔꯛꯄꯗꯒꯤꯗꯤ ꯀꯣꯟꯅ ꯊꯪꯗꯗꯤ ꯀꯤꯔꯛꯂ ꯃꯥꯜꯂꯦꯅꯤ꯫ ꯃꯥꯒꯤ ꯁꯒꯣꯜꯒꯗꯣ ꯍꯨꯟꯗꯣꯛꯂꯝꯂꯒ ꯆꯦꯟꯈꯤꯕꯒꯤ ꯃꯇꯧꯗꯨꯗꯤ ꯑꯩꯗꯤꯕꯀꯣ ꯍꯧꯖꯤꯛꯇꯗ ꯅꯤꯡꯁꯤꯡꯂꯒ ꯐꯅꯕ ꯅꯣꯛꯅꯤꯡꯂꯛꯏ꯫ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯈ꯭ꯔꯦꯕ꯫ ꯍꯣꯏꯅꯦ, ꯑꯩꯁꯨ ꯃꯗꯨꯒꯤ ꯃꯇꯝꯗꯨꯗꯤ ꯐꯖꯅ ꯎꯍꯧꯏ꯫ ꯃꯥꯅ ꯆꯦꯟꯕꯗꯣ ꯑꯃꯨꯛꯁꯨ ꯏꯅꯤꯡꯊꯧꯅ ꯇꯥꯟꯅꯔꯒ ꯈꯣꯡꯄꯥꯛꯅ ꯑꯃꯨꯛ ꯀꯥꯎꯕꯗ ꯃꯥꯅ ꯌꯨꯡꯂꯒ ꯇꯥꯕꯒꯤ ꯃꯑꯣꯡꯗꯨꯗꯤ ꯍꯥꯏꯁꯤꯅꯤ ꯍꯥꯏꯕꯗ ꯀꯥꯟꯅꯗꯦ꯫ ꯑꯗꯒꯤ ꯑꯃꯨꯛ ꯏꯅꯤꯡꯊꯧꯅ ꯃꯉꯛꯁꯝ ꯑꯗꯨ ꯄꯥꯏꯔꯒ ꯂꯥꯛꯇꯅ ꯆꯤꯡꯈꯠꯄꯗ ꯃꯥꯅꯒꯅꯦ ꯂꯥꯟꯖꯔꯦ, ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ, ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯌꯨ ꯀꯥꯏꯅꯒ ꯀꯞꯇꯨꯅ ꯍꯥꯏꯖꯕꯗꯣ꯫ ꯑꯗꯨꯅꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯍꯦꯟꯖꯜꯂꯛꯀꯦ ꯍꯣꯠꯅꯔꯕꯗꯤ ꯉꯁꯤ ꯅꯤꯡꯊꯧ ꯏꯕꯣꯆꯧꯕꯗ ꯇꯥꯈꯤꯕ ꯗꯁꯥ ꯑꯗꯨꯃꯛꯅꯦ ꯑꯇꯣꯞꯄꯗꯁꯨ ꯑꯗꯨꯃꯛ ꯇꯥꯒꯅꯤ꯫ ꯃꯔꯝꯗꯤ ꯏꯅꯤꯡꯊꯧꯕꯨꯅꯦ ꯉꯝꯕ ꯀꯅꯥ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯔꯤꯕ꯫ ꯏꯅꯤꯡꯊꯧꯅ ꯌꯥꯏꯐꯔꯦ, ꯏꯅꯤꯡꯊꯧꯅ ꯌꯥꯏꯐꯔꯦ꯫ ꯑꯁꯨꯝꯅ ꯃꯊꯪ ꯀꯣꯅꯨꯡꯗ ꯇꯤꯜꯂꯤꯕ ꯈꯨꯗꯤꯡꯃꯛꯅ ꯅꯤꯡꯊꯧ ꯄꯥꯏꯈꯣꯝꯕꯅ ꯌꯥꯏꯐꯔꯦ ꯍꯥꯏꯗꯨꯅ ꯂꯥꯎꯅꯔꯛꯂꯤ꯫ ꯅꯤꯡꯊꯧ ꯄꯥꯏꯈꯣꯝꯕ ꯃꯍꯥꯛꯀꯤꯅꯦ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯁꯥ ꯑꯗꯣ ꯅꯥꯄꯜ ꯑꯃ ꯀꯥꯖꯔꯛꯏ꯫ ꯃꯥꯕꯨ ꯉꯝꯕ ꯀꯅꯥ ꯂꯩꯇꯦ ꯍꯥꯏꯅ ꯃꯥꯒꯤ ꯋꯥꯈꯜꯗ ꯆꯨꯁꯤꯟꯈꯤ꯫ ꯃꯇꯝꯗꯤ ꯁꯨꯝ ꯍꯧꯈꯤ꯫ ꯅꯣꯡꯃꯗꯒꯤ ꯅꯤꯅꯤ, ꯅꯤꯅꯤꯗꯒꯤ ꯍꯨꯝꯅꯤ, ꯃꯔꯤꯅꯤ ꯑꯁꯨꯝ ꯂꯦꯞꯄ ꯂꯩꯇ ꯆꯠꯈꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯅꯤ ꯅꯤꯡꯊꯧ ꯄꯥꯏꯈꯣꯝꯕ ꯑꯗꯣ ꯃꯥꯒꯤ ꯃꯅꯥꯏ ꯑꯅꯤꯒ ꯂꯣꯏꯅꯅ ꯎꯃꯪꯗ ꯁꯥ ꯇꯥꯟꯕ ꯂꯥꯛꯑꯝꯃꯤ꯫ ꯁꯥꯁꯨ ꯌꯥꯝꯅ ꯐꯥꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯄꯥꯏꯈꯣꯝꯕ ꯃꯅꯥꯏ ꯑꯅꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯃ ꯑꯅꯤꯒꯅꯦ ꯌꯦꯡꯈꯤꯁꯤ,
ꯑꯗꯨꯒ ꯍꯜꯂꯁꯤ ꯃꯅꯥꯏ ꯑꯅꯤꯗꯣ ꯄꯨꯂꯞꯅ ꯐꯒꯅꯤ ꯅꯤꯡꯊꯧ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯃꯈꯣꯏꯅ ꯂꯥꯛꯂꯤꯕ ꯎꯃꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯑꯝꯃꯤ ꯑꯗꯨꯕꯨ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯗ ꯅꯤꯡꯊꯧ ꯄꯥꯏꯈꯣꯝꯕ ꯑꯃꯗꯤ ꯃꯅꯥꯏ ꯑꯅꯤ ꯑꯗꯣ ꯄꯨꯂꯞꯅ ꯃꯥꯒꯤ ꯁꯪꯒꯣꯜꯁꯤꯡ ꯑꯗꯣ ꯆꯞ ꯂꯦꯞꯅꯩ ꯅꯤꯡꯊꯧ ꯄꯥꯏꯈꯣꯝꯕ ꯌꯥꯝꯅ ꯉꯛꯅ ꯁꯨꯛꯈ꯭ꯔꯕ ꯎꯃꯪ ꯑꯁꯤꯗ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯅꯪꯗꯤ ꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯃꯈꯣꯏꯅ ꯂꯦꯞꯈꯤꯕ ꯑꯗꯣ ꯑꯇꯩꯒꯤ ꯅꯠꯇꯦ ꯃꯈꯣꯏ ꯑꯍꯨꯝꯅ ꯂꯥꯛꯂꯤꯕ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯌꯥꯝꯅ ꯑꯍꯜ ꯑꯣꯏꯔꯕ ꯑꯁꯣꯟꯕ ꯂꯥꯏꯅꯤꯡꯕ ꯑꯃ ꯂꯦꯞꯄ ꯎꯕꯗꯒꯤꯅꯤ ꯂꯥꯏꯅꯤꯡꯕ ꯑꯗꯣ ꯅꯤꯡꯊꯧ ꯄꯥꯏꯈꯣꯝꯕꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯒ ꯑꯁꯨꯝꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯅꯈꯣꯏꯗ ꯏꯁꯤꯡꯒ ꯌꯥꯎꯔꯕꯗꯤ ꯑꯩ ꯌꯥꯎꯝ ꯑꯃꯇ ꯊꯛꯆꯒꯦ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯆꯥꯗ ꯊꯛꯇ ꯂꯦꯜꯂꯛꯄꯅ ꯈꯅꯥꯎ ꯑꯁꯦ ꯈꯔ ꯀꯪꯉꯤ ꯋꯥꯐꯝ ꯑꯁꯤꯗ ꯅꯤꯡꯊꯧ ꯄꯥꯏꯈꯣꯝꯕꯗꯣ ꯈꯣꯟꯖꯦꯜ ꯍꯧꯅ ꯅꯣꯛꯇꯨꯅ ꯑꯁꯨꯝꯅ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯗꯨꯕꯨ ꯌꯦꯡꯂꯒ ꯌꯥꯝꯅ ꯀꯔꯦꯝꯅꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯔꯛꯏ ꯑꯍꯜ ꯑꯩꯁꯦ ꯎꯃꯪ ꯑꯁꯤꯅ ꯂꯥꯛꯂꯤꯕꯁꯦ ꯁꯥ ꯇꯥꯟꯕꯅꯤ ꯂꯩꯇ ꯂꯥꯏꯔ ꯑꯁꯣꯜ ꯑꯅꯥꯁꯤꯡꯒꯤ ꯃꯇꯦꯡ ꯇꯧꯕ ꯂꯥꯛꯄ ꯅꯠꯇꯦ ꯃꯗꯨꯒꯤꯁꯨ ꯃꯇꯝ ꯂꯩ ꯍꯧꯖꯤꯛꯇꯤ ꯅꯠꯇꯦꯀꯣ ꯑꯍꯜ ꯑꯗꯣ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯇꯞꯅ ꯏꯕꯨꯡꯉꯣ ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ ꯇꯁꯦꯡꯅ ꯏꯁꯤꯡ ꯑꯗꯣ ꯌꯥꯎꯔꯕꯗꯤ ꯌꯥꯎꯝ ꯑꯃꯠꯇ ꯊꯛꯆꯒꯦ ꯑꯩꯒꯤꯁꯦ ꯇꯁꯦꯡꯕꯒꯤꯅꯤ ꯑꯩꯒꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯑꯁꯦ ꯏꯕꯨꯡꯉꯣꯅ ꯄꯤꯕꯤꯕ ꯏꯁꯤꯡꯗꯨꯅ ꯈꯖꯤꯛꯇ ꯑꯣꯏꯔꯕꯁꯨ ꯀꯣꯛꯄ ꯉꯝꯕ ꯑꯣꯏꯖꯒꯦ ꯅꯤꯡꯊꯧꯅ ꯑꯃꯨꯛ ꯍꯥꯏꯕꯗ ꯋꯥꯈꯜ ꯇꯧ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯑꯁꯣꯜ ꯑꯅꯥ ꯂꯩꯇ ꯂꯥꯏꯔꯕꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯄ ꯅꯠꯇꯦ ꯍꯥꯏꯈꯤꯕ ꯅꯅꯥꯗ ꯇꯥꯍꯧꯗꯕ꯭ꯔꯣ ꯏꯁꯤꯡ ꯑꯗꯣ ꯌꯥꯝꯅ ꯊꯛꯅꯤꯡꯂꯒꯅ ꯎꯃꯪ ꯑꯁꯤꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯀꯔꯥꯏꯗ ꯀꯔꯤ ꯂꯩꯔꯤꯒꯦ ꯍꯥꯏꯗꯅ ꯊꯤꯔꯒ ꯊꯛꯄ ꯌꯥꯗ꯭ꯔꯣ ꯑꯩꯉꯣꯟꯗꯒꯤ ꯅꯤꯔꯒ ꯊꯛꯀꯦ ꯍꯥꯏꯒꯗꯕꯒꯤ ꯁꯔꯨꯛ ꯍꯟꯗꯣꯛ ꯆꯠꯀꯦ ꯑꯩꯒꯤ ꯂꯝꯕꯤꯗꯅꯦ ꯑꯌꯦꯠ ꯑꯄꯟ ꯄꯤꯔꯅꯨ ꯂꯝꯕꯤ ꯊꯥꯗꯣꯛ ꯍꯟꯗꯛꯇꯤ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯗꯣ ꯅꯤꯡꯊꯧ ꯄꯥꯏꯈꯣꯝꯕꯗ ꯀꯥ ꯍꯦꯟꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯅꯨꯡꯉꯥꯏꯇꯕꯒꯤ ꯁꯛꯇꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯏꯕꯨꯡꯉꯣ ꯅꯍꯥꯛ ꯑꯁꯦ ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧꯅꯤꯀꯣ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯔꯒ ꯑꯗꯨ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯋꯥꯈꯜ ꯇꯥꯗꯕꯗꯤ ꯅꯪꯕꯨ ꯑꯩꯅ ꯁꯥꯞ ꯇꯧꯒꯅꯤ ꯇꯥꯎ ꯃꯨꯟꯅ ꯑꯩꯒꯤ ꯋꯥꯁꯦ ꯅꯪꯒꯤꯅꯦ ꯅꯆꯥꯅꯨꯄꯥ ꯑꯍꯨꯝ ꯐꯥꯏꯕꯣꯛ ꯑꯣꯏꯅ ꯏꯀꯨꯏ ꯀꯨꯏꯗꯅ ꯄꯣꯛꯀꯅꯤ ꯂꯥꯏꯅꯤꯡꯕꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯄꯥꯏꯈꯣꯝꯕꯅ ꯃꯔꯛ ꯐꯠ ꯊꯠꯆꯤꯟꯗꯨꯅ ꯅꯣꯛꯂꯒ ꯏꯆꯥ ꯅꯨꯄꯥ ꯑꯍꯨꯝ ꯐꯪꯖꯕ ꯍꯥꯏꯕꯗꯨꯗꯤꯅꯦ ꯁꯥꯞ ꯅꯠꯇꯦ ꯃꯗꯣ ꯃꯤꯆꯩ ꯋꯥ ꯅꯠꯇꯦꯀꯣ ꯃꯗꯨꯗꯤ ꯕꯣꯔꯅꯤ ꯕꯣꯔ ꯑꯃꯨꯛꯁꯨ ꯃꯅꯥꯏ ꯑꯅꯤꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯅꯠꯇ꯭ꯔꯣ ꯏꯅꯩꯁꯥ ꯑꯅꯤꯗꯨꯁꯨ ꯄꯨꯂꯞ ꯈꯣꯟꯖꯦꯜ ꯍꯧꯅ ꯅꯣꯛꯇꯨꯅ ꯃꯥꯅꯤ ꯏꯅꯤꯡꯊꯧ ꯂꯥꯏꯅꯤꯡꯕꯗꯨ ꯃꯈꯥ ꯇꯥꯔꯛꯏ ꯇꯥꯎ ꯑꯩꯒꯤ ꯋꯥꯁꯦ ꯂꯣꯏꯗ꯭ꯔꯤ ꯅꯆꯥꯅꯨꯄꯥ ꯑꯍꯨꯝꯃꯛ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯏꯆꯝ ꯆꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯐꯪꯉꯝꯗ꯭ꯔꯕ ꯃꯇꯤꯛ ꯃꯌꯥꯏ ꯆꯦꯟꯒꯅꯤ ꯑꯗꯨꯕꯨ ꯃꯁꯥꯗ ꯆꯦꯜꯂꯛꯏꯕ ꯃꯇꯤꯛ ꯃꯌꯥꯏꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯑꯋꯥꯠꯄ ꯑꯣꯏꯔꯛꯀꯅꯤ ꯃꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯄꯨꯟꯁꯤꯗ ꯆꯥꯎꯔꯕ ꯄꯣꯠꯂꯨꯝ ꯑꯣꯏꯒꯅꯤ ꯇꯞꯅ ꯇꯞꯅ ꯅꯪꯒꯤ ꯂꯩꯕꯥꯛꯀꯤ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯏꯟꯊꯣꯔꯛꯀꯅꯤ ꯃꯈꯣꯏꯕꯨ ꯎꯕꯗ ꯀꯤꯕꯅ ꯀꯅꯥꯅꯁꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯩꯔꯣꯏ ꯂꯣꯏꯅ ꯆꯠꯈꯤꯒꯅꯤ ꯅꯆꯥ ꯑꯍꯨꯝꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯅꯕ ꯀꯅꯥꯁꯨ ꯂꯩꯔꯣꯏ ꯅꯥꯏꯇꯣꯝ ꯇꯥꯔꯛꯀꯅꯤ ꯅꯤꯡꯊꯧ ꯄꯥꯏꯈꯣꯝꯕꯗꯣ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯍꯧꯖꯤꯛꯁꯨ ꯂꯧꯁꯤꯟꯕ ꯉꯝꯗ ꯅꯣꯛꯇꯨꯅ ꯀꯔꯦꯝꯅꯗꯨꯅ ꯈꯨꯝꯂꯛꯏ ꯏꯆꯥ ꯅꯨꯄꯥ ꯑꯍꯨꯝꯃꯛꯇ ꯃꯤꯑꯣꯏ ꯀꯅꯥ ꯑꯃꯠꯇꯅ ꯐꯪꯉꯝꯗ꯭ꯔꯕ ꯃꯇꯤꯛ ꯃꯌꯥꯏ ꯆꯦꯟꯕ ꯍꯥꯏꯕꯗꯨꯗꯤꯅꯦ ꯑꯩꯒꯤ ꯂꯥꯏꯕꯛ ꯐꯕ ꯅꯠꯇ꯭ꯔꯣ ꯃꯣꯏ ꯑꯃꯅ ꯇꯔꯥꯏꯅ ꯐꯪꯕ ꯉꯝꯗ꯭ꯔꯕ ꯑꯩꯒꯤ ꯏꯆꯥ ꯑꯍꯨꯝꯅ ꯐꯪꯒꯗꯧꯔꯤꯕꯗꯣ ꯅꯨꯡꯉꯥꯏꯔꯦ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥ ꯉꯥꯛꯇ ꯑꯍꯨꯝ ꯐꯪꯖꯒꯗꯧꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯑꯗꯨꯃꯛ ꯅꯣꯛꯂꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯤꯃꯁꯨ ꯍꯧꯈ꯭ꯔꯦ ꯅꯣꯡꯃ ꯅꯤꯅꯤꯒꯤ ꯃꯇꯨꯡꯅꯤ ꯅꯤꯡꯊꯧ ꯄꯥꯏꯈꯣꯝꯕꯒꯤ ꯂꯣꯏꯅꯕꯤ ꯊꯥꯗꯣꯏ ꯑꯗꯣ ꯃꯁꯥ ꯋꯥꯏ ꯁꯪꯗ꯭ꯔꯤ ꯄꯥꯎꯁꯤ ꯇꯥꯕꯗ ꯅꯤꯡꯊꯧ ꯄꯥꯏꯈꯣꯝꯕꯗꯤ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯁꯤꯡ ꯑꯗꯨꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯍꯧꯖꯤꯛꯁꯨ ꯂꯧꯁꯤꯟꯕ ꯉꯝꯗ ꯃꯆꯥꯅꯨꯄꯥ ꯑꯍꯨꯝ ꯑꯗꯣ ꯐꯪꯖꯔꯒꯅꯤ ꯈꯟꯕꯗ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯍꯔꯥꯎ ꯇꯌꯥꯝꯕ ꯐꯣꯡꯗꯣꯛꯂꯤ ꯃꯇꯝꯗꯤ ꯁꯨꯝ ꯆꯠꯈꯤ ꯀꯅꯥꯅꯁꯨ ꯉꯥꯏꯕꯤꯔꯝꯗ ꯊꯥ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯅꯤꯡꯊꯧ ꯄꯥꯏꯈꯣꯝꯕ ꯂꯥꯏꯅꯤꯡꯕ ꯑꯗꯨꯅ ꯍꯥꯏꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯆꯥꯅꯨꯄꯥ ꯐꯥꯏꯕꯣꯛ ꯑꯍꯨꯝ ꯐꯪꯖꯔꯝꯃꯤ ꯑꯉꯥꯡ ꯑꯍꯨꯝꯃꯛ ꯃꯁꯛ ꯃꯇꯧ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏ ꯃꯆꯥꯁꯤꯡꯕꯨ ꯎꯖꯕꯗ ꯅꯤꯡꯊꯧ ꯄꯥꯏꯈꯣꯝꯕꯗꯣ ꯍꯔꯥꯎꯃꯟꯗꯨꯅ ꯈꯪꯍꯧꯗꯦ ꯃꯃꯤꯠꯇꯒꯤ ꯄꯤꯔꯥꯡ ꯃꯔꯤ ꯈꯔ ꯇꯥꯈꯤꯕ ꯅꯨꯡꯁꯤꯅ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯊꯥꯗꯣꯏꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯏꯆꯥ ꯑꯍꯨꯝ ꯑꯁꯤꯕꯨ ꯇꯥꯏꯕꯪ ꯐꯥꯎꯔꯛꯅꯕ ꯍꯣꯠꯅꯕꯗ ꯅꯪꯗꯤꯅꯦ ꯑꯣꯟꯊꯣꯛꯅ ꯋꯥꯔꯝꯂꯅꯤꯗ ꯅꯁꯥꯒꯗꯣ ꯍꯧꯖꯤꯛꯇꯤꯅꯦ ꯁꯣꯟꯕ ꯌꯥꯗꯦ ꯌꯥꯝꯅꯅꯦ ꯀꯜꯍꯟꯒꯗꯕꯅꯤ ꯏꯆꯥ ꯑꯍꯨꯝꯒꯤꯗꯃꯛꯇ ꯊꯥꯗꯣꯏ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯍꯩꯗꯨꯗ ꯋꯥꯗꯤ ꯉꯥꯡꯗꯅ ꯅꯣꯛꯐꯦꯠ ꯇꯧꯖꯩ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ
ꯑꯗꯨꯕꯨ ꯅꯣꯡꯃꯒꯤ ꯂꯥꯏꯅꯤꯡꯕ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤꯕ ꯃꯇꯨꯡ ꯏꯟꯅ ꯃꯆꯥꯅꯨꯄꯥ ꯑꯍꯨꯝ ꯑꯗꯨꯒꯤ ꯃꯐꯝꯗ ꯃꯌꯥꯝꯒ ꯃꯥꯟꯅꯗꯕ ꯈꯦꯠꯅꯕ ꯑꯁꯨꯝ ꯎꯔꯛꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯍꯟ ꯄꯥꯔꯤꯒꯤꯅ ꯃꯃꯤꯠ ꯑꯗꯣ ꯑꯌꯨꯛ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝꯗꯅ ꯃꯨꯁꯨꯛ ꯃꯨꯏ, ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯅ ꯊꯋꯥꯟ ꯃꯤꯆꯥꯛꯀꯨꯝꯅ ꯉꯥꯜꯂꯤ꯫ ꯃꯥꯒꯤ ꯃꯤꯠꯌꯦꯡ ꯑꯃꯅ ꯄꯣꯠꯁꯛ ꯑꯃꯕꯨ ꯂꯥꯏꯅ ꯇꯨꯝꯍꯟꯕ ꯉꯝꯃꯤ꯫ ꯑꯅꯤꯁꯨꯕ ꯃꯆꯥꯅꯨꯄꯥ ꯌꯥꯡꯕꯅ ꯃꯈꯨꯠꯇ ꯅꯠꯇ ꯁꯣꯛꯄꯗ ꯄꯣꯠꯁꯛ ꯑꯃ ꯍꯦꯛꯇꯕꯨ ꯐꯖꯔꯕ ꯎꯖꯥꯎ, ꯃꯅꯥ ꯃꯁꯤꯡ, ꯂꯩ ꯄꯥꯝꯕꯤꯅꯆꯤꯡꯕ ꯑꯣꯏꯅꯤꯡꯕ ꯑꯣꯏꯍꯟꯕ ꯉꯝꯃꯤ꯫ ꯑꯍꯨꯝꯁꯨꯕ ꯑꯊꯧꯕꯒꯤꯅ ꯅꯨꯡꯁꯤꯠꯄꯨ ꯃꯍꯥꯛꯅ ꯄꯨꯅꯤꯡꯕ ꯃꯥꯏꯀꯩꯗ ꯄꯨꯕ ꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯦ ꯑꯃꯨꯛ ꯃꯁꯥꯅ ꯃꯁꯥꯕꯨ ꯐꯊꯖꯕ ꯉꯝꯖꯗ ꯃꯈꯣꯏꯒꯤ ꯑꯀꯣꯏꯕꯗ ꯇꯣꯏꯅ ꯑꯃꯥꯡ ꯑꯇꯥ ꯀꯌꯥ ꯊꯣꯛꯂꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯃꯅꯥꯏ ꯀꯌꯥ ꯑꯃꯗꯤ ꯆꯪꯕ ꯀꯤꯅꯗꯨꯅ ꯆꯪꯅꯔꯝꯗꯦ꯫ ꯉꯁꯤꯁꯨ ꯇꯍꯥ ꯃꯅꯥꯏ ꯅꯨꯄꯥ ꯑꯃ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯅꯤꯡꯊꯧ ꯄꯥꯏꯈꯣꯝꯕꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯇꯝꯅꯔꯤ꯫ ꯏꯅꯤꯡꯊꯧ, ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯄꯤꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯁꯤꯡ ꯑꯁꯤꯒꯤ ꯃꯇꯧ ꯑꯁꯤ ꯌꯦꯡꯕꯤꯌꯨ꯫ ꯀꯅꯥ ꯑꯃꯠꯇ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯕ ꯉꯝꯗ꯭ꯔꯤ꯫ ꯅꯤꯡꯊꯧ ꯄꯥꯏꯈꯣꯝꯕꯗꯣ ꯄꯥꯈꯠꯂꯝꯅ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯦ ꯍꯥꯏꯌꯨꯗꯅ? ꯏꯅꯤꯡꯊꯧ, ꯀꯣꯅꯨꯡꯒꯤ ꯑꯋꯥꯡ ꯂꯝꯄꯥꯛꯇ ꯔꯥꯖꯀꯨꯃꯥꯔ ꯑꯍꯨꯝ ꯑꯗꯣ ꯃꯈꯣꯏꯒꯤ ꯈꯨꯠꯂꯥꯏ ꯑꯁꯨꯝ ꯑꯣꯏꯔꯥꯏꯔꯝꯕꯗꯒꯤ ꯈꯪꯍꯧꯗꯅ ꯃꯈꯣꯏꯒꯤ ꯃꯇꯤꯛ ꯃꯌꯥꯏꯁꯤꯡ ꯑꯗꯣ ꯃꯁꯥꯅ ꯐꯥꯊꯖꯕ ꯉꯝꯗꯅ ꯎꯠꯊꯣꯛꯂꯛꯂꯤ꯫ ꯀꯣꯅꯨꯡꯒꯤ ꯃꯥꯏꯀꯩ ꯈꯨꯗꯤꯡꯁꯨ ꯑꯃꯨꯕ ꯂꯩꯆꯤꯟꯅ ꯀꯨꯞꯁꯤꯟꯈ꯭ꯔꯦ꯫ ꯑꯀꯟꯕ ꯅꯨꯡꯁꯤꯠꯅꯁꯨ ꯏꯁꯥ ꯄꯨꯝꯕꯁꯦ ꯍꯨꯝꯒꯗꯕ ꯃꯈꯩ ꯁꯤꯜꯂꯤ, ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔ ꯄꯥꯔꯤꯒꯤ ꯃꯤꯠ ꯑꯅꯤꯗꯒꯤ ꯊꯣꯛꯂꯛꯄ ꯃꯉꯥꯜꯅ ꯀꯣꯅꯨꯡ ꯑꯁꯦ ꯁꯤꯟꯕ ꯊꯨꯡꯅ ꯉꯥꯜꯂꯤ꯫ ꯑꯀꯤꯕ ꯃꯁꯛꯅꯤ ꯏꯅꯤꯡꯊꯧ꯫ ꯋꯥꯐꯝ ꯑꯁꯦ ꯇꯥꯕꯗ ꯅꯤꯡꯊꯧ ꯄꯥꯏꯈꯣꯝꯕꯗꯣ ꯃꯆꯤꯟꯗ ꯇꯛ ꯈꯔꯦ, ꯑꯗꯨꯗꯤ ꯅꯣꯡꯃ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯎꯃꯪꯗꯨꯗ ꯂꯥꯏꯅꯤꯡꯕ ꯑꯗꯨꯒꯤ ꯋꯥ ꯑꯗꯨ ꯆꯨꯝꯒꯗꯧꯔꯤꯕ꯭ꯔꯥ? ꯏꯆꯥ ꯑꯍꯨꯝ ꯑꯁꯦ ꯃꯄꯥ ꯑꯩꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯤꯆꯩ ꯋꯥ ꯊꯥꯡꯂꯕ, ꯑꯩꯁꯦ ꯀꯌꯥꯗ ꯋꯥꯈꯜ ꯊꯦꯜꯂꯨꯕ ꯃꯤꯁꯛ ꯑꯣꯏꯔꯨꯔꯕ? ꯑꯃꯨꯛꯁꯨ ꯈꯣꯟꯖꯦꯜꯗꯣ ꯍꯧꯔꯞꯅ ꯍꯧꯖꯤꯛꯃꯛ ꯏꯆꯥ ꯑꯍꯨꯝꯒꯤ ꯃꯅꯥꯛꯇ ꯆꯠꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯅꯤꯡꯊꯧ ꯄꯥꯏꯈꯣꯝꯕꯗꯣ ꯃꯆꯥꯅꯨꯄꯥ ꯑꯍꯨꯝꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯄꯗ ꯑꯣꯏꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯌꯥꯗꯣ ꯎꯝꯁꯤꯟꯒꯅꯤ ꯀꯥꯎꯔꯤ꯫ ꯑꯉꯛꯄꯅꯤ, ꯑꯣꯏꯔꯝꯂꯤꯕ ꯑꯀꯤꯕ ꯃꯁꯛꯅꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯅꯥꯏ ꯀꯌꯥ ꯑꯃꯁꯨ ꯀꯤꯕꯅ ꯊꯛ ꯅꯤꯛꯂꯤ꯫ ꯅꯨꯃꯤꯠꯇꯨꯃꯁꯨ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯂꯩꯕꯥꯛ ꯄꯨꯝꯕ ꯁꯤꯟꯕ ꯊꯨꯡꯅ ꯉꯔꯥꯡꯒꯤ ꯅꯨꯃꯤꯠꯇ ꯀꯣꯅꯨꯡꯗ ꯑꯣꯏꯈꯤꯕ ꯐꯤꯕꯝꯗꯨꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯂꯤꯅꯔꯤ꯫ ꯀꯣꯅꯨꯡꯒꯤ ꯃꯧ ꯅꯍꯥ ꯈꯔꯅ ꯄꯨꯟꯅ ꯄꯨꯟꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤ꯫ ꯃꯌꯥꯝꯕꯨ, ꯉꯔꯥꯡꯒꯤꯗꯨꯕꯨ ꯑꯩꯒꯤꯅꯦ ꯅꯨꯄꯥꯅꯒ ꯇꯝꯕꯗꯤ ꯂꯣꯏꯔꯦ꯫ ꯑꯃꯨꯛꯇꯣꯏꯕꯅꯦ ꯋꯥꯔꯤ ꯑꯣꯏꯅ ꯂꯤꯔꯛꯄꯗꯅꯦ ꯑꯗꯨ ꯀꯤꯔꯗꯨꯅꯗꯤ ꯇꯁꯦꯡꯅꯒ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯎꯍꯧꯔꯕꯗꯤ ꯑꯩꯒꯤ ꯅꯨꯄꯥꯗꯨꯅꯦ ꯀꯔꯝ ꯇꯧꯔꯝꯅꯤ? ꯀꯣꯅꯨꯡꯒꯤꯅꯦ ꯊꯕꯛꯀ ꯂꯣꯏꯅ ꯇꯣꯛꯏ꯫ ꯑꯔꯦꯝꯕꯗꯅꯦ ꯃꯈꯣꯏꯒꯤ ꯈꯨꯠꯇ ꯊꯋꯥꯏ ꯃꯥꯡꯒꯗꯕꯒꯤ ꯁꯔꯨꯛ ꯍꯥꯏꯗꯅ ꯌꯨꯝꯗ ꯂꯩꯔꯒꯅꯦ ꯀꯔꯤꯅꯣ ꯏꯇꯩ ꯏꯅꯥꯎ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯔꯁꯤ ꯍꯥꯏꯗꯅ꯫ ꯍꯣꯏ ꯏꯕꯦꯝꯃ, ꯃꯗꯨꯅ ꯐꯔꯅꯤ꯫ ꯋꯥꯔꯤꯗ ꯇꯥꯕꯗꯅꯦ ꯏꯁꯥꯁꯦ ꯊꯛ ꯅꯤꯛꯏ꯫ ꯌꯦꯡꯉꯣ, ꯍꯧꯖꯤꯛꯁꯨꯅꯦ ꯅꯤꯛꯄ ꯐꯠꯇ꯭ꯔꯤ꯫ ꯑꯗꯣ ꯃꯌꯥꯝꯁꯨꯅꯦ ꯑꯩꯅ ꯍꯥꯏꯖꯒꯗꯕꯗꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯔꯥꯖꯀꯨꯃꯥꯔ ꯑꯍꯨꯝ ꯑꯗꯣ ꯍꯦꯛ ꯂꯥꯛꯄꯒꯅꯦ ꯎꯔꯗꯤ ꯑꯩꯗꯤꯅꯦ ꯍꯥꯏꯖꯩꯁꯤꯅꯤ, ꯌꯨꯝꯗꯅꯦ ꯊꯣꯡꯗꯣ ꯆꯦꯠꯅ ꯂꯣꯟꯁꯤꯟꯗꯨꯅꯅꯦ ꯂꯩꯌꯨ, ꯃꯄꯥꯟꯗꯒ ꯊꯣꯛꯄꯤꯔꯨꯅꯨ꯫ ꯈꯪꯗꯦꯗ, ꯑꯩꯗꯤꯅꯦ ꯑꯃꯨꯛꯁꯨꯅꯦ ꯑꯩꯒꯤ ꯋꯥꯈꯜꯁꯤꯗ ꯃꯈꯣꯏꯕꯨꯅꯦ ꯀꯤꯒꯅꯨ ꯍꯥꯏ, ꯑꯃꯨꯛꯅꯅꯦ ꯍꯦꯛ ꯀꯤꯖꯩ꯫ ꯈꯪꯗꯦꯗ, ꯇꯁꯦꯡꯅ ꯍꯥꯏꯔꯕꯗꯤ ꯉꯁꯤꯅꯦ ꯃꯈꯣꯏꯅ ꯑꯣꯏꯔꯤꯕꯗꯣ ꯃꯁꯥꯅ ꯑꯣꯏꯅꯤꯡꯗꯅ ꯑꯣꯏꯕ ꯑꯃꯠꯇ ꯅꯠꯇꯦ꯫ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ꯫ ꯑꯗꯨꯕꯨꯅꯦ ꯄꯨꯝꯅꯃꯛ ꯑꯗꯣ ꯑꯐꯕ ꯑꯣꯏꯔꯛꯀꯅꯤ ꯈꯜꯂꯤ꯫ ꯑꯁꯣꯝꯗꯁꯨ ꯑꯍꯜ ꯑꯣꯏꯔꯕ ꯈꯔ ꯄꯨꯟꯁꯤꯟꯗꯨꯅ ꯈꯪꯗ꯭ꯔꯦꯗ ꯇꯥꯔꯈꯣꯏ, ꯅꯍꯥꯁꯤꯡꯅꯗꯤꯅꯦ ꯑꯩꯈꯣꯏꯒꯤꯅꯦ ꯂꯩꯕꯥꯛꯀꯤ ꯔꯥꯖꯀꯨꯃꯥꯔ ꯑꯍꯨꯝꯒꯤꯅꯦ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯌꯥꯝꯅ ꯀꯤꯅꯔꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯦ ꯇꯁꯦꯡꯅ ꯅꯨꯡꯁꯤ꯫ ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯆꯦꯜꯂꯤꯕ ꯃꯇꯤꯛ ꯃꯌꯥꯏ ꯄꯨꯝꯕ ꯑꯁꯦ ꯀꯅꯥꯒꯨꯝꯕꯅ ꯏꯆꯝ ꯆꯝꯕ ꯃꯤꯑꯣꯏ ꯑꯃꯠꯇꯗ ꯍꯦꯛꯇ ꯐꯪꯕ ꯉꯝꯕ ꯅꯠꯇꯦ꯫ ꯃꯈꯣꯏ ꯑꯁꯦ ꯑꯆꯝꯕ ꯅꯠꯇꯦ, ꯂꯥꯏꯒꯤ ꯃꯇꯤꯛ ꯆꯦꯟꯕ ꯉꯥꯛꯇꯅꯤ ꯍꯥꯏꯅ ꯑꯩꯗꯤ ꯈꯜꯂꯤ꯫ ꯃꯕꯨꯛ ꯃꯄꯥꯎꯁꯨ ꯂꯣꯏꯅ ꯐꯩ꯫ ꯃꯈꯣꯏꯅ ꯃꯔꯛꯇ ꯃꯁꯥꯒꯤ ꯃꯇꯤꯛ ꯃꯌꯥꯏꯁꯤꯡ ꯑꯗꯣ ꯐꯥꯊꯖꯕ ꯉꯝꯗ꯭ꯔꯤꯕꯗꯣ ꯃꯈꯣꯏꯁꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯉꯝꯂꯛꯀꯅꯤ ꯅꯤꯡꯏ꯫ ꯑꯩꯁꯨꯅꯦ ꯃꯗꯨꯃꯛꯅꯤ ꯈꯜꯂꯤꯕꯗꯣ꯫ ꯑꯗꯨꯕꯨ ꯈꯪꯗꯦ, ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯍꯥꯁꯤꯡꯁꯦ ꯃꯈꯣꯏꯗꯤ ꯑꯩꯈꯣꯏꯒꯤ ꯔꯥꯖꯀꯨꯃꯥꯔ ꯑꯍꯨꯝ ꯑꯁꯤꯒꯤꯅꯦ ꯃꯃꯤꯡ ꯐꯥꯎꯕ ꯄꯟꯗ꯭ꯔꯕꯅꯤ꯫ ꯃꯁꯥꯁꯤꯡ ꯑꯗꯣ ꯆꯦꯡꯈꯩꯕꯒꯨꯝꯅꯦ ꯊꯛ ꯅꯤꯛꯏ꯫ ꯈꯪꯗꯦꯗ, ꯅꯈꯣꯏꯅꯅꯦ ꯐꯅ ꯀꯤꯗꯦ ꯍꯥꯏꯔꯁꯨ ꯑꯩꯗꯤ ꯇꯁꯦꯡꯅ ꯀꯤꯀꯣ꯫ ꯃꯈꯣꯏꯒꯤ ꯋꯥꯔꯤ ꯁꯥꯕ ꯑꯁꯤ ꯐꯥꯎꯕꯅꯦ ꯍꯦꯛ ꯀꯤ꯫ ꯃꯈꯣꯏꯅꯅꯦ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯕꯗꯤ ꯑꯩꯗꯤ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇꯅꯦ ꯍꯦꯛꯇꯅꯦ ꯍꯣꯡꯂꯒ ꯂꯩꯈꯤꯗꯣꯏꯅꯤ꯫ ꯑꯁꯨꯝꯅ ꯃꯌꯥꯝ ꯑꯗꯣ ꯃꯥꯒꯤ ꯊꯣꯛꯄ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯤ꯫ ꯑꯁꯣꯝꯗꯁꯨ ꯀꯝꯗꯧꯔꯤ? ꯅꯤꯡꯊꯧ ꯄꯥꯏꯈꯣꯝꯕ ꯑꯗꯣ ꯉꯁꯤꯗꯤ ꯇꯁꯦꯡꯅ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯑꯗꯣ ꯌꯥꯝꯅ ꯋꯥꯔꯤ꯫ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯀꯣꯅꯨꯡꯒꯤ ꯑꯆꯤꯛꯄ ꯃꯐꯝ ꯊꯤꯗꯨꯅ ꯂꯦꯞꯄꯤ꯫
ꯃꯤꯠꯌꯦꯡꯗꯨꯁꯨ ꯌꯦꯡꯈꯤꯕ ꯃꯥꯏꯀꯩ ꯑꯃꯗꯒꯤ ꯍꯣꯡꯗꯦ ꯐꯅ ꯀꯨꯏꯁꯤꯜꯂꯛꯂꯦ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯂꯩꯔꯤꯕꯗꯣ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨ ꯅꯤꯡꯊꯧ ꯄꯥꯏꯈꯣꯝꯕ ꯃꯍꯥꯛꯀꯤ ꯇꯨꯡꯗꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ ꯃꯃꯥꯏ ꯑꯗꯣ ꯍꯥꯏꯔꯞ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ ꯏꯅꯤꯡꯊꯧ ꯃꯍꯥꯛꯄꯨ ꯀꯧꯔꯛꯂꯤꯕ ꯑꯗꯣ ꯅꯤꯡꯊꯧ ꯄꯥꯏꯈꯣꯝꯕꯒꯤ ꯑꯆꯥꯟꯕ ꯃꯟꯇ꯭ꯔꯤ ꯁꯅꯥꯍꯟꯅꯤ ꯏꯅꯤꯡꯊꯧ ꯅꯤꯡꯊꯧ ꯄꯥꯏꯈꯣꯝꯕ ꯇꯞꯅ ꯃꯇꯝꯗꯨꯗ ꯑꯩꯅ ꯊꯧꯑꯣꯏꯈꯤꯗꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯗ ꯈꯪꯂꯦ ꯑꯩꯒꯤ ꯏꯆꯥ ꯑꯍꯨꯝꯃꯛ ꯃꯄꯥ ꯑꯩꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯤꯆꯩ ꯋꯥ ꯊꯥꯡꯂꯦ ꯍꯥꯏꯕ ꯃꯁꯤꯒꯤꯅꯦ ꯈꯟꯕꯗ ꯁꯅꯥꯍꯜ ꯑꯩ ꯌꯥꯝꯅ ꯋꯥꯏ ꯁꯅꯥꯍꯜꯅ ꯍꯥꯏꯕꯤꯌꯨ ꯏꯅꯤꯡꯊꯧ ꯅꯤꯡꯊꯧꯅ ꯑꯗꯨꯅ ꯑꯩꯅ ꯃꯨꯟꯅ ꯋꯥꯈꯜ ꯇꯧꯕ ꯌꯥꯕ ꯇꯧꯔꯕꯒꯤ ꯇꯨꯡꯗ ꯑꯁꯨꯝꯅ ꯈꯜꯂꯛꯂꯦ ꯃꯗꯨꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯍꯨꯝ ꯑꯁꯦ ꯍꯧꯖꯤꯛꯇꯤ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯕꯒꯤ ꯃꯇꯥꯡ ꯃꯇꯝ ꯆꯞ ꯆꯥꯔꯦ ꯑꯗꯨꯅ ꯂꯩꯕꯥꯛꯁꯤꯡꯗꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯍꯨꯝ ꯈꯟꯗꯨꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯍꯨꯝꯒ ꯂꯨꯍꯣꯡꯕꯤꯔꯒꯦ ꯈꯜꯂꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯏꯆꯥꯁꯤꯡꯒꯤꯅꯦ ꯁꯥꯞ ꯑꯁꯦ ꯐꯒꯅꯤ ꯈꯜꯂꯤ ꯑꯗꯨꯅ ꯅꯪꯅ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡꯗ ꯄꯥꯎ ꯑꯁꯦ ꯊꯥꯈꯣ ꯁꯅꯥꯍꯜꯅ ꯐꯒꯅꯤ ꯅꯤꯡꯊꯧ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯑꯃ ꯍꯧꯖꯤꯟꯈ꯭ꯔꯦ ꯅꯣꯡꯃ ꯅꯤꯅꯤꯒꯤ ꯃꯇꯨꯡꯅꯤ ꯃꯟꯇ꯭ꯔꯤ ꯁꯅꯥꯍꯜ ꯑꯗꯣ ꯅꯤꯡꯊꯧ ꯄꯥꯏꯈꯣꯝꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯏꯅꯤꯡꯊꯧ ꯅꯍꯥꯟꯒꯤ ꯏꯅꯤꯡꯊꯧꯒꯤ ꯋꯥꯐꯝ ꯑꯗꯨ ꯅꯅꯥꯏ ꯑꯩꯅ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡꯗ ꯍꯪꯒꯠꯆꯔꯨꯕ ꯃꯇꯝꯗ ꯀꯅꯥꯃꯠꯇꯅ ꯌꯥꯕꯤꯔꯛꯇ꯭ꯔꯤ ꯅꯤꯡꯊꯧ ꯄꯥꯏꯈꯣꯝꯕꯗꯣ ꯉꯛꯂꯞꯅ ꯀꯔꯤ ꯍꯥꯏꯕ ꯍꯣꯏ ꯏꯅꯤꯡꯊꯧ ꯔꯥꯖꯀꯨꯃꯥꯔꯁꯤꯡ ꯑꯁꯤꯒꯤ ꯋꯥꯔꯤ ꯈꯪꯗꯕ ꯂꯩꯕꯥꯛꯇꯤ ꯂꯩꯇ꯭ꯔꯤ ꯃꯈꯣꯏꯕꯨ ꯀꯤꯕꯅ ꯀꯅꯥ ꯑꯃꯠꯇꯅ ꯃꯆꯥꯕꯨ ꯊꯥꯖꯧ ꯍꯥꯏꯕ ꯌꯥꯔꯛꯇ꯭ꯔꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯅꯤꯡꯊꯧ ꯄꯥꯏꯈꯣꯝꯕꯗꯣ ꯋꯥꯈꯜꯗꯨ ꯍꯦꯟꯅ ꯋꯥꯁꯤꯜꯂꯛꯂꯤ ꯀꯔꯤ ꯇꯧꯒꯅꯤ ꯃꯁꯥ ꯑꯗꯣ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯖꯤꯜꯂꯛꯇ꯭ꯔꯤ ꯐꯅ ꯀꯨꯏꯅ ꯇꯨꯃꯤꯟꯅ ꯎꯪꯗꯨꯅ ꯂꯩ ꯃꯇꯧ ꯑꯗꯣ ꯀꯅꯥꯅꯁꯨ ꯋꯥꯍꯩ ꯃꯆꯦꯠ ꯑꯃꯠꯇ ꯍꯥꯏꯔꯨꯗ꯭ರಿ ꯑꯗꯨꯝꯅ ꯐꯅ ꯀꯨꯏꯅ ꯂꯩꯔꯨꯔꯕꯒꯤ ꯇꯨꯡꯗ ꯑꯁꯨꯝꯅ ꯋꯥꯈꯜꯗ ꯈꯜꯂꯤ ꯑꯩꯕꯨ ꯎꯃꯪꯗ ꯑꯃꯨꯛ ꯍꯟꯅ ꯆꯠꯇꯨꯅ ꯂꯥꯏ ꯅꯤꯡꯕ ꯑꯍꯜ ꯑꯗꯨꯕꯨ ꯊꯤꯔꯨꯕꯅ ꯐꯒꯗꯧꯔꯤꯕ꯭ꯔꯥ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯂꯨꯔꯤꯕꯗꯤ ꯃꯍꯥꯛ ꯑꯗꯣ ꯂꯩꯔꯝꯈꯤꯗ꯭ꯔꯥ ꯃꯇꯝꯗꯤ ꯆꯍꯤ 15 ꯍꯧꯖꯤꯟꯈ꯭ꯔꯦ ꯂꯥꯏꯕꯛ ꯌꯦꯡꯕ ꯍꯥꯏꯕꯗꯨꯅꯤ ꯆꯠꯂꯒ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯈꯨꯗꯛ ꯑꯗꯨꯗ ꯅꯤꯡꯊꯧ ꯄꯥꯏꯈꯣꯝꯕꯗꯣ ꯆꯍꯤ ꯀꯌꯥꯒꯤ ꯃꯇꯨꯡꯗ ꯅꯣꯡꯃ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯗꯨꯒ ꯊꯦꯡꯅꯈꯤꯕ ꯎꯃꯪ ꯑꯗꯨ ꯇꯝꯅ ꯃꯇꯣꯝꯇ ꯂꯥꯛꯑꯝꯃꯤ ꯋꯥꯈꯜꯗꯁꯨ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯗꯨꯕꯨ ꯂꯩꯔꯝꯈꯤꯒꯗ꯭ꯔꯥ ꯍꯥꯏꯅ ꯆꯤꯡꯅꯕꯅ ꯄꯤꯛ ꯊꯟꯖꯩ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ ꯀꯔꯤꯕꯨ ꯍꯥꯏꯒꯗꯕ ꯃꯍꯥꯛꯅ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯗꯨꯕꯨ ꯊꯦꯡꯅꯈꯤꯕ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯂꯥꯏꯅꯤꯡꯕ ꯑꯗꯣ ꯂꯩꯔꯝꯂꯤ ꯅꯤꯡꯊꯧ ꯄꯥꯏꯈꯣꯝꯕ ꯃꯁꯥ ꯑꯗꯣ ꯍꯔꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯇ꯭ꯔꯤ ꯂꯥꯏꯅꯤꯡꯕ ꯑꯗꯣ ꯃꯍꯥꯛꯄꯨ ꯎꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯏꯕꯨꯡꯉꯣ ꯃꯇꯝ ꯀꯨꯏꯅ ꯆꯪꯏꯗ ꯅꯪꯅ ꯏꯄꯥꯒꯤꯁꯤꯗ ꯂꯥꯛꯄꯁꯦ ꯅꯤꯡꯊꯧ ꯄꯥꯏꯈꯣꯝꯕ ꯇꯞꯅ ꯑꯩ ꯌꯥꯝꯅ ꯁꯣꯏꯈ꯭ꯔꯦ ꯏꯁꯥꯒꯤ ꯅꯥꯄꯅ ꯀꯥ ꯍꯦꯟꯅ ꯍꯦꯟꯃꯟꯈꯤꯕꯅ ꯃꯇꯝꯗꯨꯗ ꯑꯐꯕꯇ ꯑꯩꯅ ꯈꯜꯂꯨꯗ꯭ꯔꯦ ꯑꯍꯜ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯑꯩꯒꯤ ꯏꯔꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯒꯤ ꯏꯆꯥ ꯑꯍꯨꯝꯗ ꯉꯁꯤ ꯊꯥꯡꯂꯤꯕ ꯃꯤꯆꯩ ꯋꯥꯁꯤꯡ ꯑꯗꯣ ꯑꯃꯨꯛꯇ ꯀꯣꯛꯄꯤꯌꯨ ꯏꯆꯥ ꯑꯍꯨꯝꯒꯤ ꯁꯥꯞ ꯑꯗꯣ ꯑꯃꯨꯛꯇ ꯂꯧꯊꯣꯛꯄꯤꯌꯨ ꯂꯥꯏꯅꯤꯡꯕ ꯑꯗꯨꯁꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯃꯤꯆꯩ ꯋꯥ ꯊꯥꯡꯂꯕꯗꯤ ꯃꯗꯨ ꯀꯣꯛꯅꯅꯕ ꯃꯇꯝꯁꯨ ꯂꯩꯒꯅꯤ ꯄꯥꯝꯕꯩꯁꯨꯅꯦ ꯂꯩꯒꯅꯤ ꯅꯤꯡꯊꯧ ꯄꯥꯏꯈꯣꯝꯕꯗꯣ ꯍꯔꯥꯎꯕꯒꯤ ꯁꯛꯐꯝꯗ ꯍꯥꯏꯕꯤꯌꯨ ꯀꯔꯤ ꯎꯄꯥꯏ ꯂꯥꯏꯅꯤꯡꯕ ꯑꯗꯨꯅ ꯑꯗꯨꯕꯨ ꯎꯄꯥꯏ ꯑꯗꯣ ꯑꯔꯥꯏꯕꯗꯤ ꯑꯣꯏꯗꯦ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯌꯥꯝꯅ ꯂꯨꯕ ꯆꯥꯡꯌꯦꯡ ꯑꯃꯃꯝ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯄ ꯃꯊꯧ ꯇꯥꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯅꯤꯡꯕ ꯑꯗꯨꯅ ꯅꯤꯡꯊꯧ ꯄꯥꯏꯈꯣꯝꯕꯒꯤ ꯃꯐꯝꯗ ꯋꯥ ꯈꯔ ꯁꯤꯟꯅꯔꯝꯃꯤ ꯅꯤꯡꯊꯧ ꯄꯥꯏꯈꯣꯝꯕꯁꯨ ꯂꯥꯏꯅꯤꯡꯕ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡ ꯑꯗꯣ ꯃꯨꯟꯅ ꯇꯥꯁꯤꯜꯂꯒ ꯑꯃꯨꯛ ꯍꯟꯅ ꯃꯁꯥꯒꯤ ꯀꯣꯅꯨꯡꯗ ꯍꯜꯂꯛꯇꯨꯅ ꯃꯆꯥꯅꯨꯄꯥ ꯑꯍꯨꯝꯕꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯀꯧꯁꯤꯜꯂꯝꯃꯤ ꯄꯥꯔꯤ ꯃꯄꯥꯒꯤ ꯃꯥꯡꯗ ꯂꯦꯞꯇꯨꯅ ꯄꯥꯕꯨꯡ ꯅꯆꯥꯁꯤꯡꯕꯨ ꯄꯨꯟꯅ ꯀꯧꯕꯤꯕꯕꯨ ꯅꯤꯡꯊꯧ ꯄꯥꯏꯈꯣꯝꯕ ꯃꯆꯥꯅꯨꯄꯥ ꯑꯍꯨꯝꯗ ꯌꯦꯡꯗꯨꯅ ꯏꯄꯥꯅ ꯅꯈꯣꯏꯕꯨ ꯀꯧꯕꯗꯤ ꯑꯇꯩꯒꯤ ꯅꯠꯇꯦ ꯉꯁꯤ ꯅꯄꯥ ꯑꯩꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯏꯆꯥꯁꯤꯡꯗ ꯐꯪꯂꯤꯕ ꯁꯥꯞ ꯑꯗꯨ ꯀꯣꯛꯅꯕꯒꯤ ꯎꯄꯥꯏꯗꯨ ꯍꯥꯏꯗꯨꯅ ꯀꯧꯕꯅꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯟꯕ ꯊꯧꯕꯅ ꯐꯩ ꯄꯥꯕꯨꯡ ꯑꯁꯦꯡꯕ꯭ꯔꯣ ꯍꯥꯏꯁꯦ ꯅꯨꯡꯉꯥꯏꯔꯦꯗ ꯍꯥꯏꯕꯤꯌꯨ ꯄꯥꯕꯨꯡꯅ ꯅꯆꯥ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯇꯧꯒꯗꯕꯁꯤꯡ ꯑꯗꯨ ꯍꯥꯏ ꯑꯗꯨꯕꯨ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥ ꯑꯁꯤ ꯑꯔꯥꯏꯕꯗꯤ ꯑꯃꯠꯇ ꯅꯠꯇꯦ ꯊꯕꯛ ꯑꯁꯤ ꯄꯥꯡꯊꯣꯛꯄ ꯌꯥꯝꯅ ꯂꯨꯏ ꯅꯈꯣꯏ ꯑꯍꯨꯝꯃꯛ ꯆꯥꯡꯌꯦꯡ ꯑꯃꯃꯝꯒꯤꯗꯃꯛꯇ ꯈꯣꯡꯁꯥꯟꯒꯅꯤ ꯑꯍꯥꯟꯕ ꯆꯥꯡꯌꯦꯡ ꯑꯁꯤꯗꯤ ꯏꯄꯥꯒꯤꯅꯦ ꯑꯆꯧꯕ ꯄꯥꯔꯤ ꯅꯪꯒꯤꯅꯤ ꯄꯥꯔꯤ ꯃꯄꯥꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯄꯥꯕꯨꯡ ꯏꯆꯥꯅꯁꯨ ꯍꯥꯟꯅ ꯇꯥꯔꯝꯂꯅꯤ ꯂꯩꯅꯨꯡ ꯀꯧꯕ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯃꯤ ꯌꯥꯡꯕꯅ ꯄꯥꯕꯨꯡ ꯃꯗꯨꯒꯤ ꯇꯨꯔꯦꯜꯗꯨꯗꯤ ꯃꯤꯑꯣꯏ ꯀꯅꯥ ꯑꯃꯠꯇꯅ ꯂꯥꯟꯗꯨꯅ ꯆꯠꯄ ꯉꯝꯗꯦ ꯍꯥꯏꯅꯕꯅꯤ ꯅꯤꯡꯊꯧꯅ ꯆꯨꯝꯃꯤ ꯏꯆꯥꯅ ꯍꯥꯏꯔꯤꯕꯗꯨ
Turel adu tamna achoba nang chal turel adu hek yobaga nahakna mi tangkhai nga tangkhai oiba makhoi gumna chak phanglaba jiba ma thingnagani jiba adugi mafamda nahakna karigi damakta sa adu phanglibano haibado warol adu hanglo asumna pari do mapana hairakpagi matung inna leinung koga turen tamna matonta sagol adu thauduna laami ma asum lakpada mafam adu yori mafam adu yobadagidi mapana haikibadugum mi tangkhai nga tangkhai oina tawba jiba adu thengnari jiba aduna parida yengduna nahak kanano mafam asida kaidoba lakpano aigi mi pari kausi asi haiduna mahakna lakiba adugi maram adu hairami maram adu hek tabaga khanghaudi jiba adu khudakduda kamdauna chawrabi hingsabi ama olakkibadu pari madu ubada masado ngakpaga pakhatpaga animak puchinai hingsabi ado parigi manaktamna kanna hekta paisilai matawdu ubada pari mahaki thangsang ado saturakduna hingsabi adu tamna mahaksu kanna chensinbana thang aduna yansili ya kaya hingsabi adudi karaida satkre hingsabi dubu parina manak yosilakpaga swailawna maki parisu amuksu manga ado koilei leiduna yengi uri hingsabi aduna mahaki tungwiramna leplibado madu ubada handaksu thang ado wangna thangatuna nuksikki mang thana kanna sinsili adugo handaksu angakpani parina hingsabi gi manak he yosilakpaga hingsabi ado khanghaudana mahaki mimangdagi mangki pari wakhalda kori muto ai mit ase usinduna magi mato ase tumina ngai hang tholagi asi khanduna pari makutta pairamba thangado makhada pop thadaraga mamit ado chekna usinduna tumina lei hingsabi ado mahangna adumna laikiba dudadi pari gi akoibada akiba masak phangna noktuna koibai pai adubu angakpani hingsabi ado adumna miku khara pairamlaga khanghaudi masa matomta yamna phajabi nupi ama ulakkiba nupi ado tapna pari nupi dugi khonjal duda mamit ado tamna panglei mahak masado ngakpana khamthengi matau karamna hingsabi adugi mahutta nupi adu leiramlibano haina nupi adu nuphetawna ai lenung leiba asigi rajkumari malemni phatraba lainingba amana aibu magi nupi oyu yadi haibadegi leinung turel asida sap tawduna mi tangkhai nga tangkhai oina thamlibani pari malemna hairibado aduma munna tari malemna nangi sabado hojikti kokli aina nangbo changing tawbani karigumba lalphamda thakatpa akibana wakhanbu phajinduna kiduna asoiba kaya lai mado nangi nafamda thokbra haini yengbani adubu nangdi wakhanbu phathajai nasagi wakhal adubu nemthajanaba nasana honajai parina sabase aigi khakta kokpadi nate male nangi su koklabani hoi aigi su kokleda nangi napaldagi matam kuiri aina turel asida leiduna nangbu lakpa ngairakpa aigi saba sibo kohanbiri asumna makhoi ani ado hainaduna amu hanna parina malembu magi konung tamna puduna lakle ningthau pai khomba masana chatkiba khongchat aduna mai pakna lakpadu ubada yamna haraujai maha masanupa ahanna mai pakraba matung amuk masanupa yaima yangbada yengduna yangba tar handangna nangi amu hairagi naha irai lema koba umang ama tamna chalu mafam aduda nangna nung onduna leirabi sa phanglabi rajkumari amagi mitam ado thengnagani rajkumari adugi mitam adubu nangna amu hana masagi pibam taibang migi saktamda hanjilalu yangbana hoi pabu yangba mapabu khuramjaduna mapana hairiba irai lema koba umang ado tamna lagli mahangna umang ado sumjoksilakpadadi mapana hairakiba rajkumari aduda natana leiriba uwa sa use jiba khudimaksu nungi mitam oiduna leiba thengnerami mahangna sumjaksilakpana chawraba nungi konung amagi mayada nungi mitam olaba rajkumari ado thengnari maha magi sagoldudagi phatkum thaduna mitamdugi manakta changsingi honai adubu mahaki khongthang ado chaplepkhri khangudana magi mitmang adumaktada wang chawraba hingsaba ma pranglawna paithoraktuna asum nairi rajkumari asigi mathakta leiriba sab asibo kohange hairabadi rajkumar nangi khwaidagi maruiba posak amhana kato aigi phamda yangbadu wakhalda aigi maruiba posakti aigi isada cheliba
ꯑꯩꯒꯤ ꯏꯇꯤꯛ ꯏꯌꯥꯏꯁꯤꯡ ꯑꯁꯦ ꯅꯠꯇꯅ ꯂꯩꯇꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯌꯥꯡꯕ ꯃꯥꯒꯤ ꯃꯁꯥꯗ ꯆꯦꯜꯂꯤꯕ ꯃꯇꯤꯛ ꯃꯌꯥꯏꯁꯤꯡ ꯑꯗꯨꯕꯨ ꯍꯤꯡꯆꯥꯕ ꯑꯗꯨꯒꯤ ꯃꯐꯝꯗ ꯆꯤꯡꯅꯕ ꯂꯩꯇ ꯄꯨꯝꯅꯃꯛꯀ ꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯍꯦꯛ ꯇꯧꯈꯤꯕꯗꯗꯤ ꯍꯤꯡꯆꯥꯕꯤ ꯑꯗꯣ ꯃꯤꯀꯨꯞ ꯐꯥꯗꯦ꯫ ꯈꯨꯗꯛꯇ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯇꯨꯅ ꯊꯋꯥꯏ ꯑꯗꯨ ꯃꯥꯡꯈꯤ꯫ ꯑꯃꯗꯤ ꯃꯤꯇꯝ ꯑꯣꯟꯗꯨꯅ ꯂꯩꯔꯤꯕꯤ ꯔꯥꯖꯀꯨꯃꯥꯔꯤ ꯏꯔꯤꯛꯄꯨꯁꯨ ꯃꯍꯥꯛꯀꯤ ꯁꯥꯞ ꯑꯗꯣ ꯀꯣꯛꯆꯗꯨꯅ ꯃꯁꯥꯒꯤ ꯑꯁꯦꯡꯕ ꯁꯛꯂꯣꯟꯗ ꯑꯣꯜꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯁꯣꯃꯣ ꯅꯤꯡꯊꯧ ꯄꯥꯏꯈꯣꯝꯕꯒꯤ ꯀꯣꯅꯨꯡ ꯇꯝꯅ ꯂꯥꯛꯂꯤ꯫ ꯅꯤꯡꯊꯧ ꯄꯥꯏꯈꯣꯝꯕꯅ ꯃꯆꯥ ꯌꯥꯏꯃꯅ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯄ ꯑꯗꯨꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯆꯥꯅꯨꯄꯥ ꯑꯇꯣꯟꯕ ꯊꯧꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤ꯫ ꯏꯄ꯭ꯋꯥꯒꯤ ꯑꯇꯣꯟꯕ, ꯅꯌꯥꯝꯕ ꯑꯅꯤꯗꯤ ꯃꯥꯒꯤ ꯂꯩꯈꯤꯕ ꯁꯥꯞ ꯑꯗꯨ ꯀꯣꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯑꯃꯨꯛ ꯇꯥꯔꯦ꯫ ꯑꯗꯨꯅ ꯏꯄꯥꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤ ꯃꯨꯟꯅ ꯇꯥꯎ꯫ ꯍꯣꯏ ꯄꯥꯕꯨꯡ, ꯅꯆꯥꯁꯨ ꯏꯌꯥꯝꯕ ꯑꯅꯤꯒꯨꯝꯅ ꯃꯥꯏ ꯄꯥꯛꯅ ꯏꯄꯥꯒꯤ ꯅꯥꯛ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯖꯔꯛꯄ ꯉꯝꯕ ꯑꯣꯏꯖꯒꯦ꯫ ꯏꯄꯥꯒꯤ ꯑꯇꯣꯟꯕ, ꯅꯪꯅ ꯀꯪꯂꯩꯄꯥꯛ ꯀꯧꯕ ꯂꯩꯕꯥꯛ ꯑꯗꯨ ꯇꯝꯅ ꯆꯠꯂꯨ꯫ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯀꯣꯅꯨꯡꯗ ꯍꯤꯡꯆꯥꯕ ꯑꯃꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯂꯤꯟꯊꯣꯏꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕꯅꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨ ꯅꯪꯅ ꯀꯟꯕꯤꯗꯨꯅ ꯀꯣꯅꯨꯡ ꯑꯁꯤ ꯇꯝꯅ ꯄꯨꯔꯛꯎ꯫ ꯍꯣꯏ ꯄꯥꯕꯨꯡ, ꯅꯆꯥ ꯔꯥꯖꯀꯨꯃꯥꯔꯤ ꯂꯤꯟꯊꯣꯏꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯑꯃꯠꯇ ꯌꯥꯎꯗꯅ ꯏꯄꯥꯒꯤ ꯅꯥꯛ ꯑꯁꯤꯗ ꯁꯣꯏꯗꯅ ꯄꯨꯖꯔꯛꯀꯦ꯫ ꯑꯁꯨꯝꯅ ꯑꯊꯧꯕꯁꯨ ꯃꯄꯥꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯀꯪꯂꯩꯄꯥꯛ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯗꯨ ꯇꯝꯅ ꯃꯍꯥꯛꯀꯤ ꯁꯒꯣꯜꯗ ꯊꯧꯗꯨꯅ ꯂꯥꯛꯑꯝꯃꯤ꯫ ꯃꯐꯝ ꯑꯗꯨ ꯌꯧꯅꯕ ꯆꯠꯄꯗꯗꯤ ꯅꯨꯃꯤꯠ 6-4 ꯑꯗꯨꯃꯥꯏ ꯆꯪꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯂꯩꯕꯥꯛ ꯑꯗꯣ ꯂꯦꯞꯄ ꯂꯩꯇꯅ ꯂꯥꯛꯄꯅ ꯀꯣꯅꯨꯡ ꯌꯧꯔꯤ꯫ ꯈꯣꯡꯊꯥꯡ ꯑꯗꯣ ꯇꯞꯅ ꯇꯞꯅ ꯊꯥꯡꯗꯨꯅ ꯅꯥꯛ ꯌꯦꯠꯇ ꯃꯤꯠ ꯅꯥ ꯁꯤꯡꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯒ ꯑꯁꯨꯝ ꯆꯪꯂꯛꯄꯗ ꯎꯔꯤ ꯆꯥꯎꯔꯕ ꯁꯔꯪ ꯑꯃꯒꯤ ꯃꯅꯨꯡꯗ ꯃꯁꯛ ꯃꯇꯧ ꯆꯪꯈꯣꯜꯂꯕꯤ ꯔꯥꯖꯀꯨꯃꯥꯔꯤ ꯂꯤꯟꯊꯣꯏꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯑꯗꯣ꯫ ꯃꯍꯥꯛ ꯃꯗꯨ ꯎꯕꯗ ꯈꯣꯡꯊꯥꯡ ꯑꯗꯣ ꯈꯖꯤꯛ ꯀꯟꯈꯠꯂꯛꯇꯨꯅ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯍꯤꯡꯆꯥꯕ ꯑꯗꯣ ꯃꯍꯥꯛ ꯂꯥꯛꯏ ꯍꯥꯏꯕ ꯈꯪꯂ ꯃꯥꯜꯂꯤ꯫ ꯉꯪꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯋꯥꯡ ꯆꯥꯎꯔꯕ ꯁꯕꯥꯔ ꯑꯗꯨꯒ ꯂꯣꯏꯅꯅ ꯀꯟꯅ ꯄꯥꯏꯁꯤꯜꯂꯛꯏ꯫ ꯑꯊꯧꯕꯁꯨ ꯈꯣꯡꯂꯩ ꯊꯨꯅ ꯁꯠ ꯂꯩꯊꯣꯛꯏ꯫ ꯍꯤꯡꯆꯥꯕ ꯑꯗꯨ ꯁꯥꯎꯅ ꯃꯆꯤꯟꯗ "ꯏꯌꯥ, ꯀꯩꯁꯨ ꯂꯩꯇꯕ ꯄꯦꯠ ꯂꯥꯎꯕ ꯇꯥꯏꯕꯪ ꯃꯤ ꯅꯪ ꯑꯃꯅꯁꯨ ꯌꯥ ꯑꯩꯒꯤ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯥꯛꯑꯕꯅꯤꯅ ꯅꯪ ꯀꯣꯅꯨꯡ ꯑꯁꯤꯗꯒꯤ ꯊꯣꯛꯈꯤꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯊꯣꯛꯂꯔꯣꯏ꯫ ꯄꯥꯔꯤꯅ ꯍꯤꯡꯆꯥꯕ, ꯅꯇꯤꯛ ꯂꯩꯔꯗꯤ ꯑꯩꯒ ꯂꯥꯟꯊꯦꯡꯅꯁꯤ꯫ ꯑꯩꯅ ꯉꯝꯂꯕꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯁꯦ ꯊꯥꯗꯣꯛ꯫ ꯅꯪꯅ ꯉꯝꯂꯒꯅ ꯑꯩꯕꯨ ꯅꯪꯅ ꯇꯧꯅꯤꯡꯕ ꯃꯑꯣꯡꯗ ꯇꯧꯖꯧ꯫ ꯏꯌꯥ, ꯅꯪꯗꯤ ꯄꯤꯛꯏ ꯍꯥꯏꯕꯒꯤ ꯋꯥꯅꯤ꯫ ꯅꯊꯧꯅꯥꯗꯤ ꯍꯤꯡꯆꯥꯕ ꯑꯩꯉꯣꯟꯗꯒꯤ ꯅꯪꯅꯕꯨ ꯍꯦꯜꯂꯤꯅꯦ꯫ ꯍꯥ, ꯐꯩ ꯅꯨꯄꯥ ꯃꯆꯥ ꯍꯥꯏꯅꯈꯤꯕ ꯋꯥꯗꯤ ꯉꯥꯛꯅ ꯆꯠꯁꯤ꯫ ꯑꯩꯁꯨ ꯑꯩꯒꯤ ꯋꯥ ꯑꯁꯦ ꯉꯥꯛꯀꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯍꯤꯡꯆꯥꯕ ꯑꯃꯗꯤ ꯑꯊꯧꯕ ꯃꯈꯣꯏ ꯑꯅꯤ ꯑꯗꯣ ꯑꯀꯟꯕ ꯃꯑꯣꯡꯗ ꯈꯨꯠꯁꯣꯛꯅꯔꯝꯃꯤ꯫ ꯑꯊꯧꯕꯅ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯑꯍꯥꯟꯕꯗꯗꯤ ꯌꯥꯝꯅ ꯀꯟꯅ ꯂꯥꯛꯆꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯣꯟꯅ ꯊꯪꯗꯗꯤ ꯑꯊꯧꯕꯅ ꯍꯤꯡꯆꯥꯕ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯇꯤꯛ ꯃꯌꯥꯏꯁꯤꯡ ꯑꯗꯣ ꯁꯤꯖꯤꯟꯅꯗꯨꯅ ꯍꯤꯡꯆꯥꯕ ꯑꯗꯨꯒꯤ ꯑꯀꯣꯏꯕ ꯑꯗꯣ ꯑꯀꯟꯕ ꯅꯨꯡꯁꯤꯠꯅ ꯁꯥꯐꯨ ꯀꯟꯅ ꯁꯤꯠꯍꯜꯂꯝꯃꯤ꯫ ꯍꯤꯡꯆꯥꯕꯗꯣ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗꯗꯤ ꯈꯣꯟꯖꯦꯜꯗꯧꯅ ꯀꯩꯅꯣ, ꯅꯨꯄꯥ ꯑꯁꯤꯗꯤ ꯑꯆꯝꯕ ꯅꯠꯇꯦꯗ, ꯃꯤꯠꯁꯦ ꯄꯥꯡꯕ ꯉꯝꯗ꯭ꯔꯤꯅꯦ ꯁꯤꯗꯤ꯫ ꯑꯩꯅ ꯅꯨꯄꯥ ꯑꯁꯤꯕꯨ ꯂꯥꯏꯅ ꯈꯜꯂꯨꯔꯤꯕꯁꯤꯗꯤ ꯑꯩꯒꯤ ꯑꯁꯣꯏꯕ ꯑꯣꯏꯔꯝꯂꯦ꯫ ꯃꯤꯠꯁꯦ ꯑꯁꯨꯝꯅ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯃꯃꯤꯠ ꯑꯗꯣ ꯄꯥꯡꯕ ꯉꯝꯗ ꯂꯩꯔꯤꯉꯩꯗ ꯑꯊꯧꯕꯅ ꯇꯟꯖꯥ ꯂꯧꯔꯒ ꯍꯤꯡꯆꯥꯕ ꯑꯗꯨꯕꯨ ꯃꯥꯒꯤ ꯊꯥꯡꯁꯥꯡ ꯑꯗꯨꯅ ꯃꯉꯛ ꯑꯗꯨ ꯀꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯍꯥꯠꯂꯝꯃꯤ꯫ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯁꯤꯈ꯭ꯔꯕ ꯃꯇꯨꯡ ꯔꯥꯖꯀꯨꯃꯥꯔꯤ ꯂꯤꯟꯊꯣꯏꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯝꯕ ꯁꯥꯔꯪ ꯑꯗꯨꯁꯨ ꯃꯥꯡꯈ꯭ꯔꯦ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯑꯊꯧꯕ ꯍꯤꯡꯆꯥꯕ ꯑꯗꯨꯕꯨ ꯍꯥꯠꯇꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯂꯤꯟꯊꯣꯏꯕꯨ ꯄꯨꯔꯒ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯑꯝꯃꯤ꯫ ꯅꯤꯡꯊꯧ ꯄꯥꯏꯈꯣꯝꯕ ꯃꯆꯥ ꯑꯍꯨꯝꯃꯛꯅ ꯁꯥꯞ ꯀꯣꯛꯂꯕ ꯑꯗꯨꯗꯗꯤ ꯍꯔꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯝꯅ ꯃꯆꯥ ꯑꯍꯨꯝꯅ ꯃꯥꯏ ꯄꯥꯛꯄꯒꯤ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯂꯤꯉꯩ ꯆꯩꯔꯛ ꯑꯗꯨꯗ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯣ ꯀꯣꯅꯨꯡꯗ ꯂꯥꯛꯇꯨꯅ ꯅꯤꯡꯊꯧ ꯄꯥꯏꯈꯣꯝꯕꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯕꯨꯡꯉꯣ, ꯍꯧꯖꯤꯛꯇꯤ ꯅꯆꯥ ꯑꯍꯨꯝꯃꯛ ꯑꯩꯒꯤ ꯁꯥꯞ ꯀꯣꯛꯂꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯕꯨꯅꯦ ꯃꯈꯣꯏꯅ ꯂꯥꯛꯃꯤꯟꯅꯈꯤꯕ ꯔꯥꯖꯀꯨꯃꯥꯔꯤ ꯑꯍꯨꯝꯗꯨꯒꯅꯦ ꯂꯨꯍꯣꯡꯕꯤꯌꯨ꯫ ꯑꯃꯗꯤ ꯅꯪꯒꯤ ꯅꯆꯥ ꯌꯥꯏꯃ ꯃꯥꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯑꯗꯣ ꯍꯤꯡꯆꯥꯕ ꯑꯗꯨꯒꯤ ꯃꯐꯝꯗ ꯀꯠꯊꯣꯛꯈꯤꯕ ꯑꯗꯨꯅ ꯃꯐꯝꯗ ꯑꯃꯨꯛ ꯍꯟꯅ ꯍꯟꯖꯤꯜꯂꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯕꯨ ꯀꯅꯥ ꯑꯃꯠꯇꯅ ꯀꯤꯔꯔꯣꯏ꯫ ꯑꯃꯨꯛꯁꯨ ꯄꯥꯔꯤ ꯑꯃꯗꯤ ꯑꯊꯧꯕ ꯌꯥꯡꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯅꯁꯥꯗ ꯆꯦꯜꯂꯤꯕ ꯃꯌꯥꯏ ꯈꯨꯗꯤꯡꯃꯛ ꯑꯐꯕ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯁꯤꯖꯤꯟꯅꯧ꯫ ꯀꯩꯗꯧꯅꯨꯡꯗ ꯐꯠꯇꯕ ꯂꯝꯕꯤꯗꯅꯦ ꯈꯣꯡ ꯊꯥꯡꯖꯤꯟꯒꯦ ꯍꯥꯏꯅ ꯍꯣꯠꯅꯒꯅꯨ꯫ ꯊꯥꯡꯂꯨꯔꯕꯗꯤ ꯅꯈꯣꯏꯒꯤ ꯁꯥꯞ ꯑꯗꯣ ꯅꯐꯝꯗ ꯑꯃꯨꯛ ꯍꯟꯅꯅꯦ ꯍꯟꯖꯤꯜꯂꯛꯈꯤꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯣ ꯂꯥꯏꯅꯤꯡꯕ ꯑꯗꯨꯒꯤ ꯁꯥꯞ ꯑꯗꯣ ꯀꯣꯛꯇꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯍꯨꯝ ꯑꯗꯨꯒ ꯂꯣꯏꯅꯅ ꯅꯨꯡꯉꯥꯏꯅ ꯄꯥꯔꯤꯅ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯃꯅꯥꯎ ꯑꯅꯤꯅ ꯃꯥꯒꯤ ꯌꯦꯠ ꯑꯣꯏꯗ ꯐꯝꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ꯫